hapta amada view chaunga video amada aigi channel da angang ko pon Hello, welcome to Heal with Kiss. Things can be tough, so you need a place to chill, and this channel is just that. So welcome. Thank you so much for all the support, and I'm really grateful, really grateful, and I really want to show the gratitude. Aduna subscriber chani subagi, view chu changa subagi, ko hafta amtang da view changa suhan bagi, somebody, any lucky one gi free reading toki. No reading mamadi comment section da comment or hi, hello, anything ko. And I'll do a free reading for you. I'll choose someone and I'll do a free reading lottery basis da. So last day mathang video thak pa mathang hedi 7 days sida ko 7 days coming 7 days sida coming tor ko mi gai adudagi ena khangata ba coming 7 days manung yes mathang gi date am tingi ne ngasi date 4 adudi date 10 bo manung da comment tor pa sing tu aduki aduna na hamki video do yamna mayamna pamna ba mal according to the day you were born over the Monday Sunday adugi matang do ko aduna ai sum khali je ai sum makhan tawra ga yenge ado aduna khwadi pamna ba oira bani na handaki adi makhata ba weekly readings in according to the day you were born oina tawra ga na khale ko aduna admai on tawra si time stamp ka pamma ju description box the yeng biro the harmony. If you want a digital art, description box the harmony. If you want a personal reading, description box the harmony. So let's roll. Hello, Sunday. Welcome to your reading and patharage. Aham batari je noi je success noi ki any effort thada ki pathapa ingam boigera ma boigera like shugi marks boigera hoji ko ne dina onda ne results hai khara tap kani ba tap pai je yam thina delay oire ba ko aina exam kan hona ga mark yam phangte. For example, aina thabak to mayam tawrine ado aingoda manam phangde business to ina paisa je mayam thada ina do paisa je am de karakte smai tawri bano hoji po karakte je gino paisa je hoji po success phangri je gino chawning am be phathau ko hoji no da matam phangi si tane atai nang na focus to bangam muda ba thabai ngang laidana nang kai nang na si single minded oraga sai da loi focus to ringa da focus to hoda bising da matam thada ba atai plan lairaga di adusu hanjan plan je pangthokpa yadri haiga jo ko plan je phasana re-evaluate tawraga any plan khudima koi miyoi bana tawu nothing is perfect kaimta perfect oida banina perfection je nang tawraga it will get closer to perfection but it will not be exactly perfect ado the more closer to perfection it is the better adunida adagi husik sinoi je teamwork khar laitaba mar ko teamwork laitaba di thabai ngam tawbada ko tane marai marang tawna mandi nang ngam boi tagra tawraga thabakse oi thok tabado ado si je leadership wat pagine ba aduna leadership wat pa hai je noi ki thabai ngang tawrido tawraga di ko Sunday khudimak loi hoji thabak tawmane abrai aduna tawraga di aina hai se chumma di se group reading ni na tawma mi siam ba tawma mi siam but cards mana hai ro na utlabani na ju hai I'm just a reader aina kaim utpanate ado aina hai se noi do thabak to tawraga di na noi mayam du kitang dependable responsible ba mada leadership to sinaro aduga mai pa ani thabak to ado hoji kendi nang na di leadership to pyro nang jum kham kaino da mathang ge card si tari se ko nang se wamalle potharo na hai ba jo potharo hai ba di nang leadership to pyro di nang kamai potha do no leadership potha ya bra yadi aduna group ki head department gi edi le noi project am to bada se aina leader oregi sin head oregi abado ado captain oregi abado kara hojikti loksa logino responsibility nang waman gre hojikti nang potha matam ni haire nang jan dak se aseng mom khang ka dori mayam na han nge nong da lot lam bai di aseng bai ba lot lam bai ba ya roi ne abedi haidok ta bai gara exactly oi de bangang bini ta ba ado haidok ta bado ado hadak se adugi aseng ba khang ka dori ado brace yourself prepare yourself yam ka haina shocking chat kanu degi yam ka haina duda saw na khoda tawno saw ba kana da yam saw ba kana da ne dune hais ado ing tamna o aingoda aseng ba haibiro pagi thank you haira mo loy ado kain khanjalu no hoi thanda thawai nungai tabudi ado thawai nungai tabagi tonga na matam ko ai haise adu ai thawai nungai trini kaina ka ai dana ngausin na ko kana roi ba ado adegi last
ꯅꯣꯏꯁꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯥꯛꯇꯣꯔꯤ ꯍꯥꯏꯅꯤ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯥꯛꯑꯗꯤ ꯆꯨꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯆꯨꯝꯃꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯂꯥꯛꯑꯦꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯈꯪꯅꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯏꯁꯦ ꯆꯨꯝꯕ ꯂꯥꯟꯅꯔ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯕ ꯅꯣꯏꯅ ꯀꯃꯦꯟꯇ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯅꯤ ꯑꯗꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯡꯒꯤꯀꯣ ꯑꯩꯅ ꯑꯗꯨ ꯅꯨꯡꯁꯤꯅꯕꯒꯤ ꯏꯐ ꯅꯣꯏ ꯅꯨꯡꯁꯤꯅꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯂꯚꯀꯤ ꯑꯦꯁꯄꯦꯛꯇ ꯌꯦꯡꯉꯒ ꯁꯤ ꯑꯅꯤꯁꯦ ꯇꯥꯔꯛꯑꯦ ꯁꯤ ꯑꯅꯤꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯀꯩꯀꯩꯅꯣ ꯍꯥꯏꯕꯗ ꯑꯃꯒꯤ ꯃꯤꯅꯤꯡꯁꯤꯅꯅꯦ ꯁꯛꯁꯦꯁ ꯐꯪꯗꯣꯔꯀꯥꯟꯗ ꯆꯦꯟꯈ꯭ꯔꯦ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯍꯥꯏꯕ ꯋꯥꯔꯤꯅꯤ ꯅꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗ ꯅꯣꯏ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯁꯤ ꯅꯨꯄꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤꯅꯁꯨ ꯃꯌꯥꯝ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯔꯀꯥꯟꯗ ꯌꯥꯔꯝꯗꯥꯏꯗ ꯃꯥꯏ ꯂꯩꯊꯣꯛ ꯆꯠꯈꯤꯕꯗꯣ ꯋꯥꯔꯤꯅꯤ ꯀꯤ ꯇꯛꯑꯦꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯃꯤꯁꯤꯅꯀꯣ ꯑꯗꯨꯒ ꯀꯣꯟꯅ ꯌꯥꯔꯝꯗꯥꯏꯗ ꯑꯁꯃꯥꯏꯁꯦ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯅ ꯐꯅ ꯇꯛꯑꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯏ ꯂꯩꯊꯣꯛ ꯆꯠꯈꯤꯕꯗꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯈꯤꯇꯪꯒ ꯉꯥꯏꯒꯦꯔꯥ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯅꯣꯏ ꯆꯠꯅꯤꯡꯉꯗꯤ ꯅꯣꯏ ꯈꯤꯔꯦ ꯑꯩ ꯏꯀꯥꯏꯔꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯆꯠꯂꯣ ꯀꯩꯗꯧꯋꯦꯒꯦ ꯇꯝꯃꯝꯗ ꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯤꯅ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯊꯃꯣꯏꯗ ꯊꯥꯡ 3 ꯊꯤꯟꯖꯟꯕ ꯀꯥꯔꯠꯅꯤꯀꯣ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛꯀ ꯎꯠꯀꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯦ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯍꯥꯏꯗꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀꯣ ꯃꯤꯁꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯈꯔ ꯂꯩꯔꯛꯀꯅꯤ ꯍꯟꯗꯛꯁꯦ ꯅꯣꯏꯁꯦ ꯄꯥꯎ ꯈꯔ ꯐꯥꯎꯅꯧ ꯅꯨꯡꯁꯤꯅꯕꯁꯤꯡꯀꯣ ꯄꯥꯎꯗꯣ ꯐꯖꯅ ꯐꯥꯎꯗꯣꯛꯅꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯦꯕ ꯀꯥꯏꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯄꯥꯎ ꯐꯥꯎꯅꯗꯗꯤ ꯀꯥꯏꯅꯒꯅꯤ ꯅꯣꯏ ꯀꯥꯏꯅꯅꯤꯡꯉꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯨꯅꯨ ꯀꯥꯏꯅꯤꯡꯗ꯭ꯔꯗꯤ ꯄꯥꯎꯗꯣ ꯐꯖꯅ ꯐꯥꯎ ꯅꯪ ꯑꯗꯨ ꯈꯜꯂꯤꯗꯣ ꯂꯥꯜꯂꯦ ꯁꯤꯅꯤꯅ ꯁꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯁꯤ ꯁꯦꯡꯅ ꯋꯥꯔꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯦꯅꯦ ꯅꯣꯏꯁꯤ ꯌꯥꯗꯦꯅꯦ ꯑꯗꯨꯅꯦ ꯁꯟꯗꯦꯒꯤ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯅ ꯀꯃꯦꯟ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯕꯤꯀꯁ ꯑꯩ ꯀꯃꯦꯟ ꯄꯥꯕꯗꯨꯅ ꯑꯩꯒꯤꯁꯨ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯆꯨꯝ ꯃꯥꯜꯂꯦ ꯆꯨꯝꯗ ꯃꯥꯜꯂꯦ ꯂꯥꯟ ꯃꯥꯜꯂꯦ ꯈꯤꯇꯪ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯅꯤꯗ ꯑꯣꯀꯦ ꯃꯟꯗꯦꯒꯤ ꯀꯥꯔꯠꯁꯦ ꯂꯩꯔꯦ ꯄꯥꯊꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯇꯥꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯁꯛꯁꯦꯁ ꯍꯥꯏꯗꯤ ꯑꯦꯐꯔꯠꯇꯤ ꯊꯥꯗꯩ ꯁꯛꯁꯦꯁꯁꯨ ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯐꯪꯉꯦ ꯑꯗꯣ ꯊꯥꯗꯔꯤꯕ ꯑꯦꯐꯔꯠꯁꯤꯒ ꯐꯪꯉꯤꯕ ꯁꯛꯁꯦꯁꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯔꯦꯁꯤꯌꯣꯁꯦꯀꯣ 100% ꯊꯥꯗꯕꯗ ꯋꯥꯔꯤꯅꯤ 10%ꯕꯨ ꯌꯧꯅ ꯁꯛꯁꯦꯁ ꯐꯪꯗꯕꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯇꯥꯏꯃꯤꯡꯅꯤ ꯑꯗꯣ ꯋꯥꯈꯜ ꯋꯥꯕꯁꯦ ꯐꯠꯇꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣꯏꯁꯤ ꯅꯍꯥꯟꯃꯨꯛꯁꯨ ꯋꯥꯈꯜ ꯋꯥꯏꯅ ꯇꯥꯏ ꯑꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯁꯤ ꯃꯔꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯩꯅ ꯊꯥꯗꯔꯤꯕ ꯑꯦꯐꯔꯠꯁꯤꯒ ꯐꯪꯉꯤꯕ ꯁꯛꯁꯦꯁꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯀꯟꯅ ꯋꯥꯁꯜꯂꯒ ꯇꯧꯗꯧ ꯁꯔꯨꯛ ꯑꯩꯒꯤ ꯍꯩ ꯁꯤꯡꯅꯕ ꯂꯝꯕꯤꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯐꯕ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯕꯗꯣ ꯏꯊꯟꯗꯅ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯔꯤꯁꯦ ꯔꯤꯁꯛ ꯂꯧꯒꯅꯨ ꯍꯥꯏꯌꯦꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯀꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯔꯤꯁꯛ ꯂꯧꯔꯒꯗꯤ ꯃꯥꯡꯖꯕꯅ ꯍꯦꯜꯂꯛꯀꯅꯤꯅ ꯄꯤꯔꯤꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯕꯦꯗ ꯍꯦꯕꯤꯠꯁꯀꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯤ ꯕꯦꯗ ꯍꯦꯕꯤꯠꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥꯒꯤꯁꯨ ꯕꯦꯗ ꯍꯦꯕꯤꯠꯁ ꯂꯩ ꯉꯥꯎꯁꯟꯅ ꯐꯩꯖꯟꯅꯕ ꯅꯨꯄꯤ ꯃꯆꯥꯒꯤꯁꯨ ꯂꯩꯀꯣ ꯑꯗꯣ ꯉꯥꯎꯁꯟꯅ ꯐꯩꯖꯟꯅꯕꯁꯦ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯍꯦꯕꯤꯠꯁꯦ ꯑꯅꯧꯕ ꯐꯣꯔꯝ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯗꯒꯤ ꯕꯦꯗ ꯍꯦꯕꯤꯠꯁ ꯂꯩꯔꯛꯄꯁꯤꯡꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯐꯥꯖꯟ ꯄꯨꯟꯁꯤꯟꯕꯒꯤ ꯇꯥꯏꯞꯇ ꯕꯦꯗ ꯍꯦꯕꯤꯠꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦꯅ ꯈꯟꯕꯗꯣ ꯋꯥꯔꯤꯅꯤ ꯑꯩ ꯏꯊꯟꯗꯅ ꯑꯩꯒꯤ ꯕꯦꯗ ꯍꯦꯕꯤꯠꯁꯦ ꯊꯕꯛꯁꯦ ꯂꯩꯅꯀꯣ ꯊꯕꯛꯁꯦ ꯁ꯭ꯇꯣꯞ ꯇꯧꯗꯕꯁꯦ ꯑꯩꯒꯤ ꯕꯦꯗ ꯍꯦꯕꯤꯠꯅꯦꯕ ꯁꯤꯃꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯈꯪꯉꯦꯕ ꯑꯩꯒꯤ ꯕꯦꯗ ꯍꯦꯕꯤꯠꯅꯦꯁꯦ ꯑꯩ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯋꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯁꯤꯁꯦ ꯆꯦꯟꯖ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗꯕꯗꯣ ꯑꯗꯨꯝ ꯉꯝꯗꯦ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯨꯃꯤꯠ 9 ꯐꯥꯗ꯭ꯔꯤꯉꯩ ꯊꯥꯒꯠꯂꯛꯀꯗꯕꯗ ꯅꯨꯃꯤꯠ 9 ꯁꯨꯕꯗꯅꯤ ꯊꯥꯒꯠꯂꯛꯀꯗꯣꯏꯁꯦ ꯍꯥꯏꯗꯤ ꯏꯗꯤꯠ ꯇꯧꯕꯅꯤ ꯈꯣꯠꯅꯤ ꯍꯥꯏꯗꯤ ꯊꯥꯒꯠꯅꯕꯗꯤ ꯍꯣꯠꯅꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯊꯦꯡꯅ ꯊꯥꯒꯠꯂꯛꯏꯁꯤꯕꯣꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯒꯤ ꯕꯦꯗ ꯍꯦꯕꯤꯠꯁꯦ ꯂꯣꯏ ꯂꯩ ꯍꯣꯏ ꯁꯤꯁꯤꯅ ꯂꯣꯏꯅꯃꯛ ꯁꯤꯃꯥꯏꯅ ꯇꯧꯕ ꯕꯦꯗ ꯍꯦꯕꯤꯠꯁ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯕꯦꯗ ꯍꯦꯕꯤꯠꯁꯦ ꯃꯈꯜꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯦꯗ ꯍꯦꯕꯤꯠꯁꯇꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧ ꯑꯦꯟ ꯋꯤꯜ ꯄꯋꯔꯗ ꯁꯤꯖꯤꯟꯅꯔꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯧꯅ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯕꯦꯗ ꯍꯦꯕꯤꯠꯁꯤꯗꯤ ꯐꯠꯇꯦꯗꯅ ꯁꯤ ꯑꯩꯒꯤꯁꯨꯅꯦ ꯁꯤꯁꯦ ꯃꯟꯗꯦꯁꯦ ꯑꯩꯁꯨꯅꯦꯅ ꯏꯁꯥꯒꯤꯁꯨ ꯑꯣꯏꯅ ꯄꯥꯖꯩꯅꯦ ꯑꯗꯒꯤ ꯍꯟꯗꯛꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯃꯥꯏ ꯂꯩꯊꯣꯛꯑ ꯆꯠꯄ ꯌꯥꯔꯣꯏꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯦ ꯊꯦꯡꯅꯗꯣꯔꯤ ꯑꯗꯣ ꯁꯤꯁꯦ ꯊꯦꯡꯅꯕꯁꯦ ꯃꯥꯏ ꯂꯩꯊꯣꯛꯑ ꯆꯦꯟꯕꯁꯨ ꯌꯥꯔꯔꯣꯏꯗꯕꯁꯦ ꯀꯩꯅꯣꯅꯤꯅ ꯑꯗꯨꯝ ꯆꯦꯟꯗꯣꯏꯒꯤ ꯍꯣꯠꯅꯗꯣꯏ ꯁꯔꯨꯛꯅꯦ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯐꯦꯁ ꯇꯧꯅꯤ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯥꯛꯄꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯉꯥꯛꯊꯣꯛꯄ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯀꯥꯔꯠ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯣꯏꯅ ꯇꯧꯕꯅ ꯐꯅꯤꯅ ꯍꯥꯏꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯁꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯆꯞꯄꯤꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯦꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯨ ꯍꯥꯏ ꯌꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯃꯤ ꯑꯃ
ꯆꯪꯉꯛꯀꯅꯤ ꯍꯥꯏꯕ ꯄꯨꯟꯁꯤꯗ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯟꯗꯦꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯖꯁ ꯃꯥꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯐꯤꯠꯇꯪ ꯌꯦꯡꯕ ꯑꯗꯨꯒ ꯃꯤꯒꯤꯗꯤ ꯀꯔꯤꯝ ꯈꯟꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯆꯪꯉꯛꯀꯅꯤꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯤ ꯆꯪꯉꯛꯀꯗꯣꯏꯕ ꯃꯤꯁꯦ ꯆꯦꯛꯁꯤꯜꯂꯣ ꯑꯗꯨꯅꯤ ꯍꯥꯏꯗꯣꯏꯁꯦ ꯃꯤꯁꯦ ꯅꯨꯡꯁꯤꯅꯕ ꯑꯣꯏꯅ ꯆꯪꯉꯛꯄ ꯌꯥꯏ ꯀꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯆꯪꯉꯛꯄ ꯌꯥꯏ ꯃꯔꯤ ꯃꯇꯥ ꯑꯣꯏꯅ ꯆꯪꯉꯛꯄ ꯌꯥꯏ ꯑꯦꯅꯤ ꯐꯣꯝꯗ ꯆꯪꯉꯛꯄ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯦ ꯃꯟꯗꯦꯁꯤꯡꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯀꯣ ꯃꯟꯗꯦꯁꯤꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯃꯟꯗꯦꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯐ꯭ꯔꯦꯟ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯔꯤꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯅꯣꯔꯃꯦꯜ ꯍꯥꯏꯗꯤ ꯂꯥꯏꯛ ꯖꯁ ꯅꯣꯔꯃꯦꯜ ꯔꯤꯗꯤꯡꯅꯤꯀꯣ ꯑꯗꯒꯤ ꯑꯩꯅ ꯂꯚꯔꯁꯤꯡꯒꯤ ꯑꯃꯨꯛ ꯔꯤꯗꯤꯡ ꯇꯧꯕꯅꯤ ꯁꯤ ꯂꯩꯔꯦ ꯂꯚꯔꯁꯤꯡ ꯍꯥꯏꯗꯤ ꯁꯨꯝ ꯅꯨꯡꯁꯤꯅꯣꯟ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅꯣꯟꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯒꯤ ꯑꯗꯣ ꯃꯣꯏꯁꯤꯗ ꯇꯥꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯟꯗꯦꯁꯤꯡꯁꯦ ꯅꯨꯡꯁꯤꯅꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯞꯄꯗꯤ ꯑꯣꯏꯗꯦꯀꯣ ꯂꯨꯞꯄ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯋꯥꯈꯜꯗ ꯑꯩꯒꯤ ꯀꯔꯤꯌꯔ ꯑꯩꯒꯤ ꯁꯤ ꯑꯗꯨꯗꯤ ꯁꯤꯡꯒꯜ ꯑꯣꯏꯔꯒꯁꯨ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯒꯤ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯦ ꯈꯟꯗꯕꯗꯣ ꯅꯨꯡꯁꯤꯅꯕꯁꯤꯅ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯀꯥꯏꯅ ꯈꯟꯗꯕ ꯍꯣꯏ ꯈꯟꯕꯁꯨ ꯂꯩ ꯈꯟꯗꯕꯁꯨ ꯂꯩꯀꯣ ꯃꯤꯁꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯟꯗꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕꯁꯦ ꯍꯥꯏꯔꯁꯤꯅꯦ ꯃꯣꯏꯁꯤꯡꯁꯦ ꯈꯟꯗꯦ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯂꯩꯔꯒꯁꯨ ꯅꯨꯡꯁꯤꯅꯗꯕ ꯁꯤꯡꯒꯜ ꯑꯣꯏꯔꯒꯅ ꯅꯨꯡꯁꯤꯅꯕꯁꯦ ꯊꯋꯥꯏ ꯋꯥꯔꯤ ꯁꯥꯗꯦ ꯍꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯀꯣꯏꯅꯕ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯣꯏꯅꯕ ꯑꯣꯏꯔꯒꯁꯨ ꯑꯅꯤꯃꯛ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔ ꯑꯅꯤꯃꯛ ꯍꯥꯏꯔꯣꯏꯁꯤꯅꯦ ꯑꯅꯤꯃꯛ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯑꯅꯤꯃꯛꯀꯤ ꯇꯥꯔꯕꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯅꯤꯃꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯕ ꯍꯥꯏꯕꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯅꯤ ꯈꯪꯗꯦ ꯀꯔꯤꯌꯔꯅꯤ ꯈꯪꯗꯦ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗ ꯇꯥꯎꯕꯗꯣ ꯑꯣꯏꯗꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯦꯕ ꯅꯨꯡꯁꯤꯅꯕꯁꯤꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯤ ꯉꯝꯕꯗꯣ ꯑꯣꯏ ꯋꯥꯔꯤꯅꯤ ꯑꯄꯥꯝꯕ ꯑꯃꯗ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯄ ꯌꯥꯏꯀꯣ ꯃꯟꯗꯦꯁꯤꯡꯒꯤ ꯑꯗꯒꯤ ꯐꯣꯀꯁ ꯀꯟꯅ ꯇꯧꯔꯤ ꯃꯣꯏꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯁꯤꯡꯗ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝꯅ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯂꯩꯌꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯈꯠꯅ ꯆꯩꯅꯕ ꯈꯣꯠꯄꯗꯣ ꯊꯣꯛꯇꯦꯅ ꯍꯥꯏꯔꯤꯁꯤꯗ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯦꯐꯔꯠ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯁꯥꯏꯠꯇ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯅꯤ ꯈꯪꯗꯦ ꯀꯔꯤꯌꯔ ꯁꯥꯏꯠꯇ ꯈꯤꯇꯪ ꯋꯥꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯤꯅꯣꯟꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯗ꯭ꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯄꯤꯔꯤꯁꯤ ꯍꯜꯂꯣ ꯇ꯭ꯌꯨꯁꯗꯦ ꯀꯥꯔꯠꯁ ꯂꯩꯔꯦ ꯄꯥꯊꯔꯛꯑꯒꯦ ꯇ꯭ꯌꯨꯁꯗꯦꯒꯤ ꯇ꯭ꯌꯨꯁꯗꯦꯁꯦ ꯈꯔ ꯉꯥꯏꯉꯝꯗꯕ ꯃꯥꯜꯂꯦꯀꯣ ꯇ꯭ꯌꯨꯁꯗꯦꯁꯦ ꯉꯥꯏꯕ ꯀꯟꯗꯕꯒꯤ ꯍꯟꯗꯛꯁꯦ ꯗꯥꯎ ꯌꯥꯗꯕ ꯃꯥꯏꯊꯤꯕ ꯈꯔ ꯐꯪꯒꯅꯤ ꯑꯗꯨꯅ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯉꯥꯏꯕ ꯀꯜꯂꯨ ꯉꯥꯏꯕ ꯀꯜꯂꯒ ꯕꯁ ꯇꯣꯡꯕꯅꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ ꯀꯃꯟ ꯔꯤꯗꯤꯡ ꯑꯣꯏꯕꯒꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯊꯣꯛꯄ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯅꯪꯁꯦ ꯑꯥꯏꯗꯤꯌꯥ ꯌꯥꯝ ꯂꯩꯀꯣ ꯇ꯭ꯌꯨꯁꯗꯦꯁꯦ ꯑꯥꯏꯗꯤꯌꯥ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯑꯅꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯎꯈꯠꯄꯒꯤ ꯑꯥꯏꯗꯤꯌꯥ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯑꯅꯧꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯊꯦꯡꯅꯔꯒꯦ ꯀꯥꯏꯅꯒ ꯉꯥꯏ ꯂꯩꯕ ꯌꯥꯝꯅ ꯃꯤ ꯀꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯑꯣꯏꯔꯤ ꯑꯗꯣ ꯁꯤꯁꯦ ꯏꯆꯝ ꯆꯝꯅ ꯇ꯭ꯌꯨꯁꯗꯦꯁꯤꯡꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯤ ꯌꯦꯡꯉꯤꯕ ꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕ ꯇ꯭ꯌꯨꯁꯗꯦꯁꯤꯡꯁꯤꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯔ ꯅꯠꯇ꯭ꯔꯒ ꯅꯣꯔꯃꯦꯂꯤ ꯇꯧꯗꯕ ꯖꯁ ꯍꯟꯗꯛꯇ ꯑꯗꯨꯝꯕ ꯑꯅꯧꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯄ ꯑꯗꯨ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯀꯩꯅꯣꯝ ꯊꯦꯡꯅꯔꯒꯦ ꯁꯤꯗꯅꯦ ꯃꯥ ꯂꯩꯔꯤꯁꯦ ꯑꯗꯒꯤ ꯑꯅꯧꯕ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯀꯔꯤꯌꯔꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯅꯧꯕ ꯀꯩꯅꯣꯝꯃ ꯍꯧꯕꯒꯤ ꯀꯣ ꯀꯔꯤꯌꯔꯒꯤ ꯃꯔꯝꯗ ꯀꯔꯤꯌꯔ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯑꯅꯧꯕ ꯍꯧꯕꯒꯤ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯍꯧꯅꯤꯡꯕ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤ ꯀꯥꯔꯠꯁꯦ ꯇꯥꯏ ꯑꯗꯨꯒ ꯃꯥꯁꯦ ꯁꯤꯗ ꯍꯧꯖꯤꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤ ꯁꯤꯗ ꯀꯤꯡ ꯑꯗꯩ ꯑꯦꯝꯄꯔꯔ ꯑꯃꯒ ꯀ꯭ꯋꯤꯟ ꯑꯣꯐ ꯀꯞꯁ ꯑꯃꯒ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯤꯁꯦ ꯅꯣꯔꯃꯦꯂꯤ ꯃꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯁꯤꯒꯅꯤꯐꯥꯏ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯀ꯭ꯋꯤꯟ ꯑꯣꯐ ꯀꯞꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯕ ꯍꯥꯏꯔꯁꯤꯅꯦ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯇ꯭ꯌꯨꯁꯗꯦꯁꯤꯡꯁꯤꯒꯤ ꯄꯨꯟꯁꯤꯗ ꯆꯪꯉꯛꯀꯗꯣꯔꯤꯅ ꯍꯥꯏꯔꯤ ꯁꯤꯁꯦ ꯅꯨꯄꯥꯁꯤꯡ ꯍꯥꯏꯗꯤ ꯁꯤ ꯌꯦꯡꯕꯁꯦ ꯅꯨꯄꯥꯁꯤꯡ ꯌꯦꯡꯕ ꯌꯦꯡꯗꯕꯗꯤ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯇꯦꯔꯣꯠꯁꯦ ꯑꯌꯥꯝꯕꯅ ꯅꯨꯄꯤꯅ ꯌꯦꯡꯒꯜꯂꯤꯗꯅ ꯑꯗꯣ ꯅꯨꯄꯥ ꯌꯦꯡꯕ ꯌꯥꯎꯔꯒꯗꯤ ꯃꯣꯏ ꯄꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯀꯗꯣꯏꯅꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯅ ꯃꯔꯤ ꯃꯇꯥꯗ ꯈꯤꯇꯪ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯂꯩꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯤꯋꯥ ꯌꯥꯝ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃ
kano blur chatlidena okay mi wa yam ngam nupi ama life da chang kani hada hafta sida natra mathang hafta sida ko aduga emperor jina ma yamna calm oiba yamna dependable oiba mine do plus magi signify tawbase ma je kano jo habe yaba ma je emperor oibanina ingna chikna laibase habdi mama sida expressionless oiba kaimta uthoktabase ningthau jingidi ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯋꯤꯗꯅ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯎꯠꯊꯣꯛꯇꯕ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇꯕꯀꯣ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯃꯥꯁꯦ ꯅꯤꯡꯊꯧꯁꯦ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯑꯩ ꯐ꯭रीꯗꯝ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯀꯥꯔꯠꯅꯦꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣꯁꯦ ꯇ꯭ꯌꯨꯁꯗꯦꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯇ꯭ꯔꯒꯁꯨ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯐꯪꯗꯕꯒꯤ ꯌꯥꯝꯅ ꯃꯩꯆꯥꯛ ꯆꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯔꯤ ꯑꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯇ꯭ꯌꯨꯁꯗꯦꯁꯤꯡꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤꯁꯦ ꯆꯪꯉꯛꯇ꯭ꯔꯒꯁꯨꯅꯦ ꯍꯥꯟꯅꯗꯩ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯏꯁꯧ ꯂꯥꯡꯀꯗꯧꯕ ꯍꯥꯟꯅꯗꯩ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯛꯄꯗꯒꯤ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯜꯂꯛꯄꯗꯣ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄꯗꯣ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯄꯤꯡ ꯄꯤꯡ ꯁꯥꯎꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡ ꯀꯔꯤꯌꯔ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯇꯥꯡꯗꯤ ꯑꯅꯧꯕ ꯍꯧꯖꯤꯟꯕꯁꯦ ꯌꯥꯅꯤ ꯀꯥꯟꯅꯩ ꯉꯥꯏꯕ ꯈꯤꯇꯪ ꯀꯜꯂꯣ ꯍꯥꯏꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯥꯏꯗꯤꯌꯥ ꯌꯥꯝ ꯂꯩꯕꯅꯤꯅ ꯀꯩꯅꯣꯝ ꯑꯅꯧꯕ ꯍꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯑꯅꯧꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯃꯥꯌꯣꯛꯅꯕꯗ ꯉꯝꯅꯤ ꯑꯩ ꯉꯝꯅꯤ ꯑꯩ ꯃꯥꯌꯣꯛꯅꯕ ꯉꯝꯅꯤ ꯍꯥꯏꯕ ꯑꯦꯇꯤꯇ꯭ꯌꯨꯠꯁꯦ ꯂꯩꯕꯅꯤꯅ ꯄꯣꯖꯤꯇꯤቭ ꯑꯦꯇꯤꯇ꯭ꯌꯨꯠ ꯏꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯒꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯋꯤꯜ ꯒꯣ all right ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯅꯣꯔꯃꯦꯜ ꯔꯤꯗꯤꯡꯗ ꯑꯗꯨꯒ ꯂꯚꯀꯤ ꯔꯤꯗꯤꯡꯗ ꯅꯨꯡꯁꯤꯅꯣꯡꯒꯤ ꯌꯦꯡꯅꯤꯡꯉꯗꯤ ꯌꯦꯡꯉꯨꯀꯣ ꯂꯚꯀꯤ ꯔꯤꯗꯤꯡꯗ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯈꯔ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯔꯦꯀꯣ ꯃꯥꯁꯦ ꯅꯨꯡꯁꯤꯕꯗ ꯃꯇꯝ ꯊꯥꯗꯗꯕ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨꯗ ꯃꯇꯝ ꯄꯤꯗꯕ ꯑꯃꯅ ꯍꯥꯏꯅꯕꯗꯤ ꯂꯣꯏ ꯇꯥꯟꯅꯕꯀꯣ ꯍꯥꯏꯕ ꯌꯥꯅꯗꯕ꯭ꯔꯥꯁꯨ ꯅꯠꯇꯕ ꯊꯑꯣꯏꯀꯤ ꯈꯟꯅꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯋꯥꯔꯧꯅꯕꯗꯣ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯤꯗꯦ ꯀꯥꯏꯅꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯄꯤꯌꯣ ꯅꯣꯏ ꯅꯨꯡꯁꯤꯅꯕꯗꯨꯗ ꯑꯗꯨꯅꯦ ꯍꯥꯏꯗꯣꯏꯁꯦ ꯇ꯭ꯌꯨꯁꯗꯦꯒꯤꯁꯦ ꯂꯣꯏꯔꯦ ꯐꯖ ꯂꯩꯌꯣ ꯕꯥꯏ ꯍꯥꯏ ꯋꯦꯗꯅꯁꯗꯦ ꯅꯣꯏ ꯀꯥꯔꯠꯁꯤꯗ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯦ ꯄꯥꯊꯔꯛꯑꯒꯦ ꯋꯦꯗꯅꯁꯗꯦ ꯄꯣꯛꯄꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯃꯣꯏꯁꯦ ꯍꯟꯗꯛꯁꯦ ꯗꯥꯎ ꯌꯥꯗꯦꯀꯣ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯗꯥꯎ ꯌꯥꯗꯦ ꯑꯗꯨꯅ ꯅꯣꯏꯒꯤ ꯕ꯭ꯂꯥꯏꯟꯂꯤ ꯋꯦꯗꯅꯁꯗꯦꯁꯤꯡꯁꯦ ꯃꯤꯁꯤꯡꯁꯦ ꯐꯩꯗꯅꯀꯣ ꯐꯕꯅꯤꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯐꯕꯅꯤꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯕ꯭ꯂꯥꯏꯟꯂꯤꯀꯣ ꯑꯁ ꯁꯤꯕꯨ ꯍꯥꯏꯗꯤ ꯄꯣꯠ ꯑꯃꯁꯦ ꯋꯥꯔꯤꯅꯦ ꯍꯌꯦꯡꯁꯦ ꯅꯣꯡ ꯆꯨꯗꯧ ꯃꯥꯜꯂꯦ ꯀꯣꯏꯕ ꯆꯠꯄꯁꯦ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯥꯏ ꯍꯥꯏꯔꯦ ꯈꯜꯂꯁꯦꯕ ꯑꯁ ꯍꯌꯦꯡ ꯊꯣꯛꯄ ꯌꯦꯡꯁꯦ ꯀꯩꯗꯧꯔꯒ ꯆꯨꯗꯕ ꯑꯣꯏꯁꯅꯨ ꯈꯣꯠꯁꯅꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯖꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯁꯦ ꯍꯧꯖꯤꯛꯁꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯒꯅꯣ ꯍꯥꯏꯔꯤ ꯕ꯭ꯂꯥꯏꯟꯗ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯗꯣ ꯁꯤꯁꯤꯅꯅꯦ ꯃꯥꯏꯊꯤꯕ ꯅꯪꯒꯅꯤꯅ ꯀꯟꯅ ꯍꯥꯏꯔꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯒꯅꯨ ꯈꯔꯁꯨ ꯀꯤꯌꯨ ꯁꯤꯅꯤ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏꯅ ꯈꯤꯇꯪꯁꯨ ꯀꯤꯌꯨ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯍꯪꯒꯣꯏꯅ ꯆꯠꯄ ꯂꯩꯗꯅꯀꯣ ꯌꯥꯝꯅ ꯕ꯭ꯂꯥꯏꯟꯂꯤ ꯑꯁ ꯌꯥꯅꯤ ꯇꯧꯕꯗꯣ ꯇꯧꯒꯅꯣ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯃꯥꯏꯊꯤꯕ ꯅꯪꯅꯤ ꯍꯥꯏꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯅꯣꯏꯁꯦ ꯂꯣꯟꯂꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯗꯤꯄ꯭ꯔꯦꯁഡ് ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯅꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯚ ꯑꯐꯦꯌꯔ ꯅꯠꯇ꯭ꯔꯒ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯀꯃꯥꯏ ꯍꯥꯏꯁꯤꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯔꯣꯃꯦꯟꯇꯤꯛ ꯃꯨꯠ ꯍꯥꯏꯔꯅ ꯖꯁ ꯔꯣꯃꯥꯟꯁ ꯇꯪꯇ ꯅꯠꯇꯕꯤꯗ ꯌꯥꯝꯅ ꯑꯇꯩ ꯐ꯭ꯔꯦꯟꯗꯁꯤꯞꯇꯁꯨ ꯉꯥꯏꯔꯦ ꯍꯔꯥꯎ ꯇꯌꯥꯝꯕꯩ ꯃꯨꯠ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯃ ꯍꯦꯛ ꯅꯣꯏꯁꯦ ꯑꯍꯥꯟꯕ ꯃꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯑꯀꯥꯟꯗ ꯊꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯀꯟꯅ ꯐꯥꯎꯔꯤ ꯅꯣꯏꯁꯦ ꯍꯧꯖꯤꯛꯁꯦꯀꯣ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯑꯗꯣ ꯁꯤꯁꯤꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯇ ꯉꯥꯏꯕ ꯃꯤꯁꯤꯡꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯐꯥꯎꯋꯦ ꯍꯥꯏꯕꯗꯤ ꯆꯨꯝꯅꯦ ꯑꯗꯣ ꯅꯨꯡꯁꯤꯅꯔꯒ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯃꯤꯁꯤꯡꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯍꯥꯏꯁꯦ ꯑꯇꯣꯞꯄꯗ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯑꯗꯨꯒꯤ ꯑꯇꯣꯞꯄꯗ ꯅꯨꯡꯉꯥꯏꯕ ꯐꯪꯕꯁꯦ ꯆꯤꯠ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯁꯨꯝ ꯑꯇꯣꯞꯄ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯀꯩꯅꯣꯗꯁꯨ ꯅꯣꯏ ꯂꯥꯏꯐꯁꯤꯗ ꯋꯥꯠꯇ ꯄꯥꯗꯕ ꯀꯣ ꯑꯗꯒꯤ ꯅꯣꯏꯁꯦ ꯃꯤꯒꯤ ꯐꯅꯕꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯍꯟꯗꯛ ꯍꯞꯇꯥꯗꯁꯨ ꯅꯣꯏꯁꯦ ꯃꯤꯒꯤ ꯐꯅꯕ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯗꯣꯔꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯪꯗꯦ ꯅꯣꯏꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡ ꯂꯩꯔꯕꯅꯤꯅ ꯁꯤꯗꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯣꯏꯗꯤ ꯁꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯈꯤꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯩ ꯈꯔ ꯂꯩ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯑꯗꯒꯤ ꯍꯣꯏ ꯑꯃꯗꯤ ꯂꯩꯔꯦ ꯅꯃꯥꯟꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯗꯤ ꯇꯁꯦꯡꯕꯩꯗꯤ ꯂꯚꯔꯒꯤ ꯀꯥꯔꯠꯅꯦꯕꯀꯣ ꯅꯨꯡꯁꯤꯅꯕꯒꯤ ꯀꯥꯔꯠꯅꯦ ꯑꯗꯣ ꯁꯤꯗ ꯆꯨꯝꯅꯒꯤ ꯌꯦꯡꯕꯗ ꯇꯥꯔꯛꯄꯅꯤꯅ ꯅꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯣ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯒ ꯀꯣ ꯅꯣꯏꯁꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯕꯒꯤꯅꯦꯕ ꯇꯧꯗꯣꯏꯁꯦ
ꯄꯥꯎꯁꯦ ꯁꯦꯡꯅ ꯐꯥꯎꯅꯗꯕ ꯁꯥꯎꯅꯩꯅꯦꯅ ꯅꯣꯏꯁꯦ ꯋꯥꯔꯧꯅꯔꯒ ꯍꯥꯏꯅꯗꯕꯗꯣ ꯑꯗꯨꯗꯨꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯊꯟꯇ ꯑꯣꯏꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯄꯥꯎꯗꯣ ꯐꯥꯎꯅꯊꯣꯛꯎ ꯁꯤꯅꯤ ꯃꯣꯏ ꯍꯥꯏꯁꯦ ꯑꯗꯒꯤ ꯅꯣꯔꯃꯦꯜ ꯔꯤꯗꯤꯡꯁꯦ ꯂꯩꯔꯦ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯣꯟꯒꯤ ꯀꯣꯏꯅꯕ ꯂꯩꯕꯁꯤꯡꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯥꯔꯠ 2 ꯑꯉꯛꯄ ꯄꯥꯎ ꯑꯃ ꯑꯅꯧꯕ ꯄꯥꯎ ꯑꯃ ꯇꯥꯗꯣꯔꯤ ꯀꯥꯔꯠꯁꯦ ꯎꯠꯄꯤꯔꯛꯀꯦ ꯌꯦꯡꯉꯣ ꯌꯥꯝ ꯉꯛꯅ ꯌꯦꯡꯉꯤꯁꯦ ꯌꯦꯡꯉꯣ ꯑꯉꯛꯄ ꯑꯅꯧꯕ ꯄꯥꯎ ꯑꯃ ꯇꯥꯗꯣꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯅꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯆꯦꯟꯖꯁꯦ ꯈꯪꯍꯧꯗꯅ ꯂꯥꯛꯀꯗꯣꯔꯤꯕ ꯀꯩꯅꯣꯝ ꯆꯦꯟꯖ ꯑꯃ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯁꯤꯒꯤ ꯆꯦꯟꯖꯁꯦ ꯅꯣꯏꯅ ꯉꯝꯅꯕ ꯇꯥꯟꯅꯧꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯣꯏ ꯑꯣꯏ ꯂꯩꯍꯧꯅꯦꯕ ꯆꯦꯟꯖꯁꯦ ꯇꯧꯔꯒ ꯍꯣꯏ ꯅꯣꯏꯒꯤ ꯁꯥꯏꯗꯣ ꯆꯦꯟꯖ ꯇꯧꯈꯤꯕꯗ ꯑꯗꯨ ꯅꯣꯏ ꯂꯩꯍꯧꯔꯗꯤ ꯀꯩꯗꯧꯔꯦ ꯃꯥꯟꯅꯗ꯭ꯔꯦ ꯈꯣꯠꯄꯅꯤ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯦ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯛꯀꯗꯣꯏꯕ ꯑꯗꯨꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯡꯅ ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧꯒꯗꯕ ꯑꯗꯨꯅꯤꯗ ꯑꯗꯨꯗ ꯂꯣꯏꯔꯦ ꯁꯤ ꯄꯥꯕꯁꯦ ꯊꯔꯁꯗꯦ ꯋꯦꯜꯀꯝ ꯅꯣꯏꯒꯤ ꯄꯥꯔꯒꯦ ꯑꯍꯥꯟꯕꯗ ꯇꯥꯔꯤꯁꯤ ꯗꯥꯎ ꯌꯥꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡ ꯅꯨꯡꯁꯥꯅꯤꯀꯣ ꯇꯥꯔꯤꯁꯦ ꯗ ꯁꯟ ꯐꯖꯕ ꯀꯥꯔꯠꯁꯦ ꯑꯗꯒꯤ ꯁꯤꯃꯕꯨꯗꯤ ꯇꯥꯔꯦ ꯑꯗꯨꯒꯁꯨ ꯁꯤ ꯃꯈꯥꯗ ꯇꯥꯔꯤꯁꯦꯀꯣ ꯅꯣꯏꯁꯦ ꯍꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯒ ꯑꯩꯅ ꯑꯗꯨ ꯇꯧꯔꯤꯗꯣ ꯆꯨꯝꯖꯥꯔꯅꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯂꯥꯜꯂꯖꯥꯔꯅꯦꯅ ꯈꯜꯂꯒ ꯍꯩꯗꯣꯛꯈꯤꯕ ꯏꯁꯤꯡ ꯍꯩꯗꯣꯛꯈꯤꯕ ꯖꯨꯁ ꯍꯥꯏꯔꯦ ꯍꯩꯗꯣꯛꯈꯤꯕ ꯁꯪꯒꯣꯝ ꯁ꯭ꯄꯤꯜꯠ ꯃꯤꯜꯛ ꯍꯥꯏꯅ ꯏꯪꯂꯤꯁꯇ ꯍꯩꯗꯣꯛꯈꯤꯕ ꯄꯣꯠ ꯑꯃꯗ ꯍꯥꯏꯗꯤ ꯏꯁꯤꯡꯍꯥꯏꯁꯦ ꯍꯩꯗꯣꯛꯈ꯭ꯔꯗꯤ ꯑꯃꯨꯛ ꯒ꯭ꯂꯥꯁꯇ ꯑꯃꯨꯛ ꯆꯪꯉꯨ ꯌꯥꯔꯣꯏꯗꯅꯀꯣ ꯍꯩꯗꯣꯛꯈ꯭ꯔꯦ ꯀꯪꯈ꯭ꯔꯕꯅꯤ ꯆꯨꯞꯁꯟꯈ꯭ꯔꯕꯅꯤ ꯀꯩꯅꯣꯗ ꯂꯩꯕꯥꯛꯇꯀꯣ ꯑꯗꯣ ꯍꯩꯗꯣꯛꯈꯤꯕ ꯏꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯈꯜꯂ ꯂꯩꯕꯗꯣ ꯈꯜꯂꯧꯁꯨ ꯌꯥꯔꯣꯏꯗꯕꯗꯣ ꯑꯩꯅ ꯑꯗꯨ ꯇꯧꯔꯤꯗꯣ ꯆꯨꯝꯖꯥꯔꯅꯦꯅ ꯁꯦꯜꯐ ꯗꯥꯎꯠ ꯇꯧꯔꯒ ꯑꯗꯨꯅꯦꯕ ꯈꯜꯂꯒ ꯂꯩ ꯍꯥꯏꯁꯦ ꯑꯗꯒꯤ ꯐꯤꯕꯝ ꯑꯃ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯦ ꯅꯪꯒꯤ ꯀꯣꯛꯇꯗꯤ ꯈꯪꯉꯦꯕ ꯁꯤꯁꯦ ꯊꯣꯛꯇꯧ ꯂꯩꯔꯕꯅꯤ ꯁꯤꯁꯦ ꯆꯨꯝꯃꯦ ꯁꯨꯃꯥꯏꯅ ꯊꯣꯛꯐꯝꯁꯨ ꯊꯣꯛꯏꯅꯤꯁꯦ ꯈꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯊꯟꯇ ꯀꯩ ꯍꯥꯏꯅꯤ ꯗꯤꯂꯦ ꯇꯧꯖꯕꯗꯣ ꯀꯩꯅꯣ ꯆꯠꯄꯤꯁꯤꯅ ꯗꯤꯂꯦ ꯇꯧꯖꯕ ꯍꯥꯏꯕꯗꯤ ꯑꯁ ꯋꯥꯔꯤꯅꯦ ꯑꯦꯛꯖꯥꯝꯄꯜ ꯀꯩꯗ ꯄꯤꯁꯤꯒꯦ ꯄꯦꯔꯦꯟꯁ ꯇꯤꯆꯔ ꯃꯤꯇꯤꯡꯒꯤ ꯍꯥꯏꯔꯤꯁꯤ ꯑꯦꯛꯖꯥꯝ ꯑꯃꯗ ꯐꯦꯜ ꯆꯠꯂꯦꯕ ꯅꯪꯁꯦ ꯄꯦꯄꯔ ꯑꯃꯗ ꯐꯦꯜ ꯆꯠꯂ ꯃꯇꯨꯡꯁꯤꯗ ꯑꯣꯖꯥꯅ ꯍꯥꯏꯔꯦ ꯀꯧꯔꯣ ꯅꯃꯥ ꯅꯄꯥꯗꯣꯅ ꯉꯥꯡꯗꯤ ꯉꯥꯡꯗꯣꯔꯕꯅꯤ ꯐꯨꯗꯣꯔꯕꯅꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯑꯗꯨꯒꯤ ꯃꯤꯇꯤꯡꯗꯣ ꯍꯦꯛ ꯌꯥꯎꯔꯨꯕꯗ ꯑꯗꯣ ꯂꯥꯁ ꯃꯣꯃꯦꯟꯐꯥꯎ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯕꯗꯣ ꯄꯦꯔꯦꯟꯁꯇ ꯃꯤꯇꯤꯡ ꯂꯩ ꯀꯥꯏꯅ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅ ꯀꯧꯔꯛꯏ ꯀꯥꯏꯅ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅ ꯔꯤꯇꯟ ꯀꯩꯅꯣꯒ ꯊꯥꯔꯛꯄ ꯑꯃ ꯂꯩꯗꯥꯏꯅ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯏꯉꯩꯗꯒ ꯑꯣꯖꯥꯁꯤꯡꯅꯒ ꯄꯦꯔꯦꯟꯁ ꯇꯤꯆꯔ ꯃꯤꯇꯤꯡ ꯂꯩꯔꯗꯤ ꯆꯦ ꯃꯆꯦꯠ ꯁ꯭ꯂꯤꯞꯀ ꯄꯤꯕꯗꯣ ꯑꯗꯨꯒ ꯁꯨꯡꯎ ꯊꯣꯛꯇꯕꯗꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯥꯔꯛꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯕꯗꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯥꯁ ꯃꯣꯃꯦꯟꯐꯥꯎ ꯆꯦꯟꯕꯗꯤ ꯌꯥꯔꯣꯏꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯣꯏꯕ ꯑꯗꯨꯕꯨ ꯂꯥꯁ ꯃꯣꯃꯦꯟ ꯐꯥꯎ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯑꯗꯨꯝ ꯇꯧ ꯂꯩꯕꯗꯣ ꯁꯤ ꯈꯥꯡ ꯂꯩꯕꯗꯣ ꯂꯥꯁꯇꯗꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯗꯣ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ ꯗꯤꯂꯦ ꯇꯧꯔꯅꯨ ꯍꯥꯏꯕ ꯑꯗꯒꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯌꯥꯝ ꯊꯤꯅ ꯀꯥꯔꯠꯁꯦ ꯑꯣꯏꯅ ꯎꯠꯂꯒꯦꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅꯅꯦ ꯌꯦꯡꯉꯣ ꯃꯥꯁꯦ ꯊꯥꯡ ꯃꯌꯥꯝꯅ ꯊꯤꯟꯖꯤꯜꯂꯒ ꯇꯥ ꯂꯩꯔꯦꯗꯅ ꯁꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯍꯧꯒꯠꯂꯛꯑꯔꯣꯏ ꯁꯤꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯕꯠ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯐꯤꯇꯦꯠ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯗꯤꯐꯤꯇꯦꯠ ꯐꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯑꯦꯅꯥꯂꯤꯇꯤꯀꯦꯜ ꯑꯣꯏꯔꯦꯕ ꯑꯦꯅꯥꯂꯤꯇꯤꯀꯦꯜ ꯃꯤꯟꯁ ꯏꯃꯣꯁꯅꯦꯜ ꯁꯥꯏꯠꯁꯦ ꯀ꯭ꯂꯣꯖ ꯑꯣꯐ ꯇꯧꯔ ꯊꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯇꯧꯔ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯍ꯭ꯌꯨꯃꯦꯟ ꯀꯃꯥꯏꯅ ꯍꯥꯏꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯐꯪꯁꯟꯅꯤꯡ ꯍꯥꯏꯁꯤꯅ ꯑꯦꯕ꯭ꯔꯤꯗꯦꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯨ ꯉꯥꯏꯔꯦ ꯑꯃꯁꯨ ꯉꯥꯏꯔꯦ ꯑꯦꯕ꯭ꯔꯤꯊꯤꯡꯁꯦ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯋꯤꯗꯥꯎꯠ ꯏꯃꯣꯁꯟ ꯇꯧꯕꯗꯣ ꯖꯁ ꯂꯥꯏꯛ ꯑꯍꯤꯡ ꯄꯨꯡ 12 ꯍꯦꯜꯂꯤꯁꯤꯅ ꯑꯩ ꯕ꯭ꯔꯦꯟꯁꯦ ꯂꯣꯏ ꯁꯠ ꯗꯥꯎꯟ ꯇꯧꯁꯜꯂꯛꯑꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯖꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣꯛꯇꯗꯤ ꯂꯩꯔꯕ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯔꯣꯕꯣꯠꯀꯤ ꯇꯥꯏꯞꯇ ꯖꯁ ꯏꯃꯣꯁꯟꯁꯦ ꯄ꯭ꯔꯣꯁꯦꯁ ꯁꯨꯡꯇꯧ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯃꯣꯁꯟꯁꯤꯡꯁꯦ ꯆꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯑꯣꯀꯦ ꯃꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯃꯣꯁꯟꯁꯤꯡꯁꯦ ꯄ꯭ꯔꯣꯁꯦꯁ ꯇꯧꯗ꯭ꯔꯤꯕ ꯃꯥꯁꯦ
ꯍꯥꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯇꯧꯗ꯭ꯔꯤꯕ ꯊꯥꯔꯠ ꯁ꯭ꯇꯦꯖꯁꯤꯡꯁꯦ ꯄ꯭ꯔꯣꯁꯦꯁ ꯇꯧ ꯍꯥꯏꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯣꯚꯔꯑꯣꯜ ꯋꯥꯔꯤꯅꯤ ꯅꯪ ꯍꯧꯖꯤꯛ ꯋꯥꯔꯦ ꯅꯪ ꯋꯥꯈꯜꯗꯗꯤ ꯑꯁ ꯉꯥꯏꯍꯥꯛ ꯋꯥꯊꯣꯛ ꯂꯣꯏꯔꯕꯁꯤꯕꯣ ꯈꯟꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯔꯦꯗꯅ ꯍꯧꯖꯤꯛ ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯈꯤꯕ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯗꯤ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁ ꯐꯖꯅ ꯇꯧꯊꯣꯛꯑꯣ ꯁꯤꯁꯦ ꯐꯖꯅ ꯃꯤ ꯑꯃꯗ ꯍꯥꯏꯌꯣ ꯑꯗꯨꯒ ꯐꯖꯅ ꯑꯩꯅ ꯐꯥꯎꯔꯤꯁꯦ ꯀꯩꯅꯣꯗꯤ ꯏꯁꯥꯅ ꯈꯪꯖꯕꯁꯦ ꯐꯕꯅꯦꯕ ꯁꯣ ꯇꯣꯛ ꯇꯨ ꯁꯝꯋꯟ ꯗꯦꯠ ꯌꯨ ꯇ꯭ꯔꯁꯠ ꯋꯥꯈꯜꯗ ꯑꯦꯅꯥꯂꯤꯇꯤꯀꯦꯜ ꯑꯣꯏꯃꯜꯂꯁꯨ ꯐꯠꯇꯕꯅꯦ ꯍꯣꯏ ꯗꯤꯄꯦꯟꯗꯦꯕꯜ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯐꯩꯀꯣ ꯗꯤꯄꯦꯟꯗꯦꯕꯜ ꯑꯣꯏ ꯐꯩꯌꯦꯕ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯅꯗꯤ ꯅꯉꯣꯟꯗ ꯏꯃꯣꯁꯅꯦꯜ ꯁꯥꯏꯠꯇꯣ ꯑꯩꯈꯣꯏꯁꯦ ꯍ꯭ꯌꯨꯃꯟꯅꯦ ꯑꯗꯣ ꯏꯃꯣꯁꯅꯦꯜ ꯁꯥꯏꯠꯇꯣ ꯀꯤꯜ ꯇꯧꯔꯗꯤ ꯀꯩ ꯀꯥꯟꯅꯒꯦ ꯋꯥꯕꯗ ꯉꯥꯛꯇꯅꯦ ꯇꯥꯔꯛꯀꯗꯣꯏꯁꯦ ꯑꯗꯨ ꯂꯩꯔꯦ ꯂꯚꯔꯁ ꯁꯥꯏꯠꯀꯤꯗ ꯅꯨꯡꯁꯤꯅꯕ ꯂꯩꯔꯗꯤ ꯌꯦꯡꯉꯨ ꯌꯦꯡꯗꯗꯤ ꯌꯦꯡꯉꯛꯀꯅꯨ ꯁꯦꯁ ꯑꯗꯨꯝ ꯌꯦꯡꯉꯣꯗ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯦ ꯀꯣꯏꯅꯕ ꯂꯩꯕꯒꯤꯅꯤꯀꯣ ꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯣꯏꯅꯕ ꯂꯩꯇꯕꯁꯤꯡꯒꯤꯅ ꯅꯪꯁꯦ ꯅꯪꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯥꯏꯠꯇ ꯅꯪꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯅꯪꯒꯤ ꯍꯣꯕꯤꯗ ꯀꯣꯛ ꯊꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯅꯪꯒꯤ ꯂꯚ ꯏꯟꯇꯔꯦꯁꯇꯨꯗ ꯂꯚ ꯏꯟꯇꯔꯦꯁ ꯒꯔꯜ ꯐ꯭ꯔꯦꯟ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯚꯔ ꯏꯟꯇꯔꯦꯁ ꯄꯤꯗ꯭ꯔꯦꯕ ꯕꯠ ꯅꯣꯏꯁꯦ ꯀꯣꯏꯅꯕ ꯂꯩꯇꯕꯒꯤꯗꯤ ꯈꯪꯗꯦꯗꯣ ꯂꯩꯕꯁꯤꯡꯒꯤꯗꯤ ꯏꯚꯟ ꯅꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯏꯚꯟ ꯌꯨ ꯒꯥꯏꯁ ꯁꯤ ꯏꯆ ꯑꯗꯔ ꯒꯦꯇꯤꯡ ꯃꯦꯔꯤడ్ ꯑꯦꯠ ꯁꯝ ꯄꯣꯏꯟꯠ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯒꯨꯝꯕ ꯔꯤꯂꯦꯁꯟ ꯑꯣꯏꯕꯗꯣ ꯑꯗꯨꯏꯗꯨꯗ ꯅꯣꯏꯅ ꯐꯣꯀꯁ ꯄꯤꯕꯤꯗꯕꯤꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯩꯝ ꯂꯧꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯕꯩ ꯀꯥꯔꯠꯅꯦꯕ ꯀ꯭ꯋꯤꯟ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯅꯠꯇꯅ ꯇꯥꯕꯁꯦ ꯑꯗꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯊꯋꯥ ꯁꯥꯕꯤꯗꯕ ꯊꯋꯥ ꯁꯥꯕꯤꯗꯦ ꯑꯗꯨꯒ ꯁꯥꯏꯠꯇ ꯅꯣꯏꯒꯤ ꯍꯣꯕꯤꯗ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯏꯟꯈꯥꯡꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂ ꯂꯩꯔꯦꯕ ꯑꯗꯣꯝꯗꯗꯤ ꯅꯣꯏꯁꯦ ꯌꯥꯝꯅ ꯔꯦꯀꯣꯛꯅꯦꯁꯟ ꯐꯪꯉꯦꯕ ꯑꯁ ꯊꯕꯛꯇ ꯌꯥꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯃꯥꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯑꯦꯗꯃꯥꯏꯌꯔ ꯇꯧꯅꯤꯡꯉꯥꯏꯅꯦ ꯑꯗꯨ ꯑꯗꯥ ꯅꯣꯏꯒꯤ ꯂꯚꯔꯗꯗꯤ ꯑꯣꯟꯁꯤꯟꯗ꯭ꯔꯕꯅꯤ나 ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟꯅꯔꯛꯑꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯣꯏ ꯇꯣꯛꯅꯅꯤꯡꯉꯗꯤ ꯄꯥꯎ ꯐꯥꯎꯔꯨꯅꯨ ꯀꯥꯟꯅꯄꯣꯠꯇꯦ ꯃꯤꯉꯣꯟꯗ ꯀꯨꯏꯅ ꯍꯣꯞ ꯆꯥꯔꯒ ꯊꯝꯕ ꯀꯩꯁꯨ ꯀꯥꯟꯅꯄꯣꯠꯇꯦ ꯅꯣꯏ ꯇꯣꯛꯅꯅꯤꯡꯉꯗꯤ ꯄꯥꯎ ꯁꯨꯕ ꯐꯥꯎꯔꯨꯅꯨ ꯁꯣꯏꯗꯅ ꯇꯣꯛꯅꯒꯗꯕꯅꯤ ꯍꯜꯂꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯦ ꯍꯜꯂꯣ ꯇꯨꯝꯅꯤꯡꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯃꯅꯤ ꯑꯩ ꯐ꯭ꯔꯥꯏꯗꯦ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯐ꯭ꯔꯥꯏꯗꯦ ꯁꯤ ꯐ꯭ꯔꯥꯏꯗꯦꯒꯤꯅꯦ ꯐ꯭ꯔꯥꯏꯗꯦꯒꯤꯁꯦ ꯇꯥꯔꯤꯕꯁꯤ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯣ ꯍꯥꯏꯔꯤ ꯅꯪ ꯈꯔ ꯉꯥꯏꯉꯝꯗꯕ ꯇꯧꯕ ꯃꯥꯜꯂꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯁꯥ ꯃꯊꯟꯇ ꯐꯔꯛꯀꯅꯤ ꯅꯪꯅꯅꯦ ꯍꯥꯊꯨ ꯇꯧꯁꯜꯂꯒ ꯀꯥꯟꯅꯔꯣꯏ ꯁꯤꯅꯤ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯅꯣꯏ ꯖꯔꯅꯤ ꯆꯠꯇꯧꯕ ꯂꯩꯀꯣ ꯂꯝ ꯖꯔꯅꯤ ꯆꯠꯇꯧꯕ ꯈꯔ ꯂꯩ ꯃꯪꯂꯥꯟꯗ ꯇꯥꯎꯔ ꯂꯩꯒꯅꯣꯕ ꯃꯪꯂꯥꯟꯗ ꯇꯥꯎꯔ ꯂꯩꯕ ꯍꯥꯏꯕꯗꯤ ꯅꯪ ꯊꯕꯛꯁꯦ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯊꯕꯛꯇꯤ ꯇꯧꯋꯦꯕꯀꯣ ꯊꯕꯛ ꯇꯧꯔꯒ ꯁꯤꯒꯤ ꯔꯤꯖꯜꯁꯦ ꯐꯖꯅꯤꯅ ꯃꯪꯂꯥꯟ ꯇꯥꯎꯔ ꯂꯩꯕꯗꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯑꯅꯤ ꯁꯤ ꯔꯤꯖꯜꯁꯦ ꯌꯥꯝ ꯐꯖꯔꯗꯕꯅꯤ ꯀꯥꯏꯅ ꯃꯪꯂꯥꯟ ꯇꯥꯎꯔ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯕꯁꯦ ꯅꯉꯣꯟꯗ ꯌꯥꯝ ꯁꯣꯛꯂꯛꯀꯅꯤ ꯍꯧꯖꯤꯛꯁꯦ ꯅꯪ ꯑꯗꯨ ꯃꯪꯂꯥꯟ ꯇꯥꯎꯕ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯁꯤꯃ ꯑꯣꯏꯔꯒꯗꯤ ꯁꯤꯃ ꯇꯧꯁꯟꯒꯦꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯀꯣꯛ ꯊꯥꯗꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯌꯣ ꯑꯁ ꯀꯥꯡ ꯆꯤꯛꯑꯦ ꯅꯪꯁꯦ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯅꯪ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯐ꯭ꯔꯥꯏꯗꯦꯁꯤꯡꯁꯦ ꯃꯤꯒꯤ ꯋꯥ ꯇꯥꯗꯕ ꯍꯧꯖꯤꯛꯁꯦꯀꯣ ꯃꯤꯒꯤ ꯋꯥ ꯇꯥꯗꯕ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯣꯏ ꯉꯥꯡꯒꯤꯗꯣ ꯑꯗꯨꯝ ꯂꯥꯜꯂꯦ ꯑꯩ ꯈꯪꯉꯤ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯅ ꯍꯥꯏꯔꯤꯀꯣ ꯅꯣꯏ ꯇꯧꯗꯕ꯭ꯔꯥ ꯑꯗꯨ ꯇꯧꯒꯅꯣꯅ ꯋꯥꯔꯅꯤꯡ ꯄꯤꯔꯤ ꯋꯥꯔꯅꯤꯡ ꯀꯥꯔഡ് ꯑꯣꯏꯅ ꯑꯗꯨꯒ ꯅꯪꯁꯦ ꯌꯥꯝꯅꯅꯦ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯁꯦ ꯅꯨꯡꯁꯤꯌꯦꯕ ꯍꯦꯛꯇ ꯌꯥꯝ ꯂꯥꯏꯅ ꯍꯦꯛꯇ ꯐꯣꯜ ꯏꯟ ꯂꯚ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅ ꯅꯣꯏꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕꯗꯤ ꯃꯤꯁꯦ ꯐꯠꯇꯕ ꯍꯥꯏꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯃꯤ ꯐꯠꯇꯕ ꯍꯥꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯥꯗꯤ ꯂꯣꯏ ꯐꯩꯌꯦꯅ ꯈꯟꯖꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯤ ꯐꯠꯇꯕ ꯍꯥꯏꯔꯣꯏꯒꯦ ꯃꯤꯁꯦ ꯅꯪꯒꯤꯗꯃꯛꯇ ꯆꯥꯟꯅꯗꯕ ꯍꯥꯏꯔꯒꯦꯕ ꯅꯪꯒꯤꯗꯃꯛꯇ ꯆꯥꯟꯅꯔꯣꯏꯗꯕ ꯃꯤꯗꯣ ꯑꯗꯨꯒ ꯑꯣꯏꯅ ꯑꯗꯨꯗꯒ ꯅꯨꯡꯁꯤꯔꯨꯒꯨꯝꯕ ꯑꯗꯨꯅ ꯀꯣꯟꯅ ꯆꯥꯟꯅꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯁꯥꯎꯅꯔꯦ ꯇꯣꯛꯅꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯇꯣꯛꯅꯕ ꯋꯥꯕ ꯑꯗꯨꯗꯣ ꯁꯔꯀꯜ ꯍꯦꯛ ꯆꯠꯂꯦ ꯅꯪꯁꯦ ꯌꯥꯝ ꯂꯥꯏꯅ ꯅꯨꯡꯁꯤꯒꯜꯂꯦ ꯑꯗꯣ ꯂꯥꯏ ꯅꯨꯡꯁꯤꯕꯗꯣ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯈꯔ ꯐꯥꯊꯧ ꯏꯔꯥꯡꯗꯣ ꯈꯔ ꯀꯟꯒꯅꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯏꯔꯥꯡ ꯀꯟꯕꯁꯦ ꯀꯥꯟꯅꯗꯕꯅꯤ ꯑꯗꯒꯤ ꯍꯣꯏ ꯅꯪ ꯁꯤꯆꯨꯋꯦꯁꯟꯗꯣ ꯅꯪꯅ ꯍꯥꯊꯨ ꯇꯧꯁꯜꯂꯒ ꯐꯣꯟ ꯊꯨꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯈꯔ
ngai ngamdabado tawno khara ingna chikna topa thabakta khara mai onjalaga mondrang sanadabida ko mina ngamasu khara taw jani se tawlay tuni tare se sita yamaru batati Friday jingi normal card kis to lera nushinabagi dana noise planning tawri abati kadano ma yo si card se maje ako iro ontena tabani kok se noise planning ama tawri planning tawba abati kadam chatpagira khotpagira natraga anoba mi ama nang sa yam irana fall in love tawba yaina haigidana aduna ai sum khamda noise mi ama da haige kana plan tawba male ko single jingi oire ai sum khamda adi couple jingi oido man kaina amda sidi khara phataba card on tare aduna couple jingi oira maroi sita aise noina haige na khalliba mi to khara ehen ba pam mi oyen haiba male si card sina kaina amda sigi eight of pentacles ona tana taba haise yamna masagi goal lejadaba material oba pot yam pamba ko isam samba arrival language ta hairagadi ko magi atang pot jagale hinbugumba khangbra hesi kyan tabrai haisi khara goal digger haigadra adugumbagi wakhalon hairap chenba mi amada haige tawba mali ko ado khande ai paise only sida yengiba hadi group reading na nang oramda pusai no na haigi khanba nu pida phabo oram pusai no na haigi khaliba nu pada phabo oram pusai ado mi khara gidi haigi khaliba nu pa nu pi do ahen khara pamba ko mamit khara ngauba arang rakta ngauba dum mi ni cheksilu good night ai silora to ma dona start da hello Saturday sina last reading ne ahamba tari si reading je yang hairage time will change yam thuna khangau change ama lakani change to change to loina na chatpa ngamna ba hono haire ko sita habidi khangau change to lagadi prepare the hodra kati farak tanani change lak pai je kana do be ai sum khan bada living style da career gi da thabengang gi so nangse mi na di nangse victory je phangoi na hainai mi di yengba ma je oiroi na traga man toy je kasu oiroi kholoi da na haina ba mida do oiba nangse ko adu mi na dama haina raga jo nang ninga na balai tana dum hoti hona doine ba adu dum hona raga last da mai pa ko dum oigi bu do khambra mine thathasdana mai pa ko oiga do mida dunia ba nangse aduna even hojik nangi situation pi si da ko nangse mina oiroi ta toy je na kana haina raga kang chi khong ado hingi pung hum tare ko ni si record toys aduna ina khatab na ngang si law na ngang di mi lo hogala ani ado tum di kai no ngang ani aduna mine ita thazadana mina chuda thazarudana ngamakani mai pak poirakani duna ningana balai ganu doni sida hai sida gina jina bawo pa yam phai ko mi gi mateng yam pangi mi gi mateng handa ta dana ji mi gi mateng pangi bajing da mi na nangi to ma khangna mateng do ri pang kani like nang nang hu sita ka le kan mi na nangi mateng pang kani ji sina aduna hangning balai di mi ngon dum hango mi dum mateng da pang kani kya ra ne mateng pang kani ha ge change the way nang je am na hojik emotionally strong oi I'm glad nang emotionally strong bagi strong oil sondha bana ka sukana roi emotionally strong oi adki sitari si yamna thauna lingjen leiba ko Knight of Rods ama chai hojik se aduna man jang pase single oba leishabi jingi dharagana no ba pakhang macha ma chang ka dorina ko yam charming oba ma
ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯔꯤꯗꯤꯡ ꯇꯧꯁꯦ ꯅꯠꯇ꯭ꯔꯒ ꯅꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯔꯃꯤꯡ ꯑꯣꯏꯕ ꯐꯦꯁ ꯃꯤꯑꯣꯏꯕꯁꯦ ꯂꯩꯗꯅꯀꯣ ꯃꯥꯒꯤ ꯐꯦꯁ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯤꯅ ꯅꯣꯏꯁꯦ ꯌꯥꯝ ꯆꯥꯔꯃꯤꯡ ꯑꯣꯏꯅ ꯎꯏꯌꯦꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯔꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤ ꯁꯤꯡꯒꯜ ꯔꯤꯗꯤꯡ ꯅꯠꯇꯕꯅꯤ ꯒ꯭ꯔꯨꯞ ꯔꯤꯗꯤꯡꯅꯤꯅꯀꯣ ꯃꯤꯅ ꯅꯣꯏꯁꯦ ꯌꯥꯝ ꯆꯥꯔꯃꯤꯡ ꯑꯣꯏꯅ ꯎꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯅꯣꯏꯁꯦ ꯃꯤꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯕ ꯃꯤꯗꯥꯗꯨꯅꯤ ꯍꯧꯖꯤꯛ ꯅꯣꯏ ꯃꯥꯏ ꯄꯥꯛꯄ ꯄꯤꯔꯤ ꯑꯗꯨꯅ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯅꯣꯏ ꯇꯧꯅꯤꯡꯕꯗꯣ ꯍꯟꯗꯛ ꯍꯞꯇꯥꯗꯪꯒꯤ ꯅꯠꯇꯦꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯂꯥꯏꯛ ꯅꯣꯔꯃꯦꯂꯤ ꯅꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯅ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯝꯃꯒꯗꯤ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯌꯦꯡꯉꯣ ꯃꯣꯏꯅꯁꯨ ꯇꯧꯕꯤꯃ ꯈꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯑꯗꯒꯤ ꯅꯣꯏ ꯆꯦꯟꯖ ꯑꯃ ꯂꯥꯛꯀꯗꯣꯔꯤ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗꯔ ꯃꯊꯪ ꯍꯞꯇꯥꯗꯔ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯊꯥꯁꯤꯗꯔ ꯍꯥꯏꯕꯗꯤ ꯂꯥꯏꯛ ꯁꯨꯃꯥꯏꯅ ꯇꯥꯏꯝ ꯄꯤꯔꯤꯌꯠ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯀꯣ ꯆꯦꯟꯖ ꯑꯃ ꯂꯥꯛꯀꯗꯣꯔꯤ ꯁꯤꯒꯤ ꯆꯦꯟꯖꯁꯦ ꯈꯪꯍꯧꯗꯅ ꯄꯠꯂꯧ ꯂꯥꯛꯄꯅꯤꯅ ꯅꯣꯏꯁꯦ ꯈꯪꯍꯧꯔꯣꯏ ꯑꯗꯨꯒ ꯆꯦꯟꯖꯁꯦ ꯅꯣꯏ ꯑꯦꯗꯥꯞ ꯇꯧꯕ ꯉꯝꯍꯧꯔꯣꯏꯀꯣ ꯋꯥꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯈꯔ ꯇꯧꯕ ꯍꯧꯔꯣꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯔꯤꯗꯤꯡꯒꯤꯗ ꯁꯦ ꯂꯣꯏꯔꯦ ꯅꯨꯡꯁꯤꯅꯣꯟꯒꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯁꯤ ꯇꯥꯔꯤꯁꯦ ꯁꯤ ꯀꯥꯔꯠꯁꯦ ꯀꯃꯥꯏꯅ ꯃꯔꯤ ꯂꯩꯅꯍꯟꯗꯣꯏꯅꯣ ꯑꯅꯤꯁꯦ ꯃꯔꯤꯗꯤ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯌꯦꯡꯕꯗꯤ ꯃꯔꯤ ꯂꯩꯅꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯣꯕꯚꯤꯌꯁꯂꯤ ꯀꯥꯔꯠꯁꯦ ꯆꯤꯡꯕꯗ ꯇꯥꯔꯛꯏꯕ ꯑꯅꯤꯁꯦ ꯃꯔꯤ ꯂꯩꯅꯗꯅ ꯇꯥꯔꯛꯏꯅꯦꯕ ꯑꯗꯣ ꯁꯤ ꯇꯥꯔꯤꯁꯦ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯅꯣꯂꯦꯖ ꯊꯔꯁꯇꯤ ꯑꯣꯏꯕ ꯀꯩꯅꯣꯝ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯗꯒꯤ ꯌꯥꯝꯅ ꯀ꯭ꯌꯨꯔꯤꯌꯁ ꯑꯣꯏꯕ ꯀꯥꯔꯠꯅꯦꯕ ꯑꯊꯥꯞꯄꯗ ꯌꯦꯡꯉꯤꯁꯦ ꯃꯥꯅ ꯃꯪꯉꯒ ꯃꯥꯁꯦ ꯀꯩꯅꯣꯝ ꯅꯣꯂꯦꯖꯀꯤ ꯍꯪꯒꯔ ꯂꯩꯕ ꯃꯤꯅꯦꯕ ꯑꯗꯒꯤ ꯁꯤ ꯀꯥꯔꯠꯁꯦ ꯁꯤꯁꯤꯅ ꯖꯁꯇꯤꯁ ꯀꯥꯔꯠ ꯑꯆꯨꯝꯕꯗꯣ ꯁꯣꯏꯗꯅ ꯁꯔꯚ ꯇꯧꯔꯛꯀꯅꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯋꯤꯜ ꯕꯤ ꯐꯦꯌꯔ ꯑꯗꯨꯅꯦꯕ ꯍꯥꯏꯔꯤꯁꯦ ꯁꯣ ꯑꯥꯏ ꯊꯤꯡꯛ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯁꯨ ꯈꯟꯕꯗ ꯃꯦ ꯕꯤ ꯑ ꯅ꯭ꯌꯨ ꯊꯤꯡ ꯏꯁ ꯀꯃꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯖꯁꯇꯤꯁ ꯑꯣꯏꯕꯗꯣ ꯍꯥꯏꯕꯗꯤ ꯃꯤꯅ ꯅꯣꯏꯗ ꯁꯥꯟꯅꯕꯤꯔꯝꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯤꯗꯨꯅ ꯅꯣꯏꯗ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯇꯧꯕꯤꯔꯝꯕꯗꯒꯤ ꯅꯣꯏꯁꯦ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯗꯨꯗꯣ ꯅꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯅꯣꯏꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯄꯦꯟꯖꯒꯗꯕ ꯅꯣꯏꯗ ꯏꯁꯣꯔꯅ ꯀꯩ ꯍꯥꯏꯅꯤ ꯅꯉꯣꯟꯗ ꯁꯤꯒꯩ ꯑꯋꯥꯕꯗꯤ ꯊꯦꯡꯅꯔꯨꯔꯕꯅꯤ ꯅꯉꯣꯟꯗ ꯁꯤ ꯔꯤꯋꯥꯔഡ് ꯑꯣꯏꯅ ꯄꯤꯕꯗꯣ ꯖꯁꯇꯤꯁ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯥꯔꯦꯀꯣ ꯑꯩꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯪꯉꯛꯄ ꯌꯥꯏ ꯅꯣꯏꯁꯦ ꯄꯦꯟꯇꯤꯀꯜꯁ ꯈꯔ ꯇꯥꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯟꯗꯛ ꯆꯪꯉꯛꯄ ꯌꯥꯏ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯑꯗꯨꯅ ꯑꯍꯤꯡꯁꯨ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯁꯤ ꯏꯗꯤꯠ ꯇꯧꯕꯗ ꯀꯌꯥꯝ ꯀꯨꯏ ꯆꯪꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯌꯥꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯣꯠꯅꯔꯒꯦ ꯍꯧꯖꯤꯛ ꯁꯟꯗꯦꯒꯤ ꯄꯨꯡ 2 ꯃꯤꯅꯤꯠ ꯀꯌꯥꯝ ꯇꯥꯔꯤꯁꯦ ꯑꯣꯀꯦ ꯂꯦꯞꯇꯣꯞꯁꯦ ꯌꯥꯝ ꯆꯞꯄꯦ ꯀꯩꯗꯧꯅꯣ ꯉꯁꯥꯏꯗꯒꯤ ꯑꯣꯟ ꯇꯧꯔ ꯊꯝꯃꯤꯅꯦ ꯑꯩꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯇꯥꯔꯤꯁꯤꯒ ꯂꯣꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯁꯤꯕꯨ ꯑꯔꯣꯏꯕꯕꯨ ꯌꯦꯡꯕꯤꯔꯒꯗꯤ ꯅꯣꯏꯁꯦ ꯑꯔꯣꯏꯕꯕꯨ ꯌꯦꯡꯕ ꯑꯣꯗꯤꯌꯦꯟꯁꯅꯤ ꯈꯪꯅꯕ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯍꯥꯔꯠꯇꯣ ꯑꯗꯨꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯤꯉꯣꯟꯗꯁꯨ ꯈꯔ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯃꯤ ꯇꯦꯔꯣꯠꯀꯤ ꯃꯔꯝꯗ ꯌꯦꯡꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯁ ꯑꯩꯈꯣꯏꯁꯦ ꯕꯥꯏ ꯗꯥꯎ ꯌꯥꯕꯖꯥꯔ ꯌꯥꯗꯖꯥꯔ ꯀꯥꯏꯅꯒ ꯁꯨꯝ ꯍꯪꯕ ꯃꯤꯁꯤꯡꯗ ꯑꯣꯏꯔꯒꯁꯨ ꯁꯤ ꯌꯦꯡꯉꯣ ꯀꯥꯏꯅꯒ ꯊꯥꯖꯜꯂꯣ ꯍꯥꯏꯕꯗꯤ ꯕꯤꯠꯅꯤꯗꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯂꯣꯏ ꯐꯥꯎꯗꯧꯅ ꯂꯣꯏ ꯐꯥꯎꯔꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛꯀꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯕꯨꯗꯤ ꯑꯣꯏꯗꯅ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯦꯞ ꯑ ꯅꯥꯏꯁ ꯋꯤꯀꯦꯟ ꯑꯦꯟ ꯑꯩ ꯃꯔꯛꯇ ꯂꯚ ꯔꯤꯗꯤꯡ ꯀꯩꯀꯥ ꯑꯩ ꯀꯥꯔꯠ ꯑꯅꯧꯕ ꯍꯧꯖꯤꯛ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯤꯕ ꯂꯚꯀꯤ ꯀꯩꯀꯥꯒꯤ ꯑꯣꯔꯦꯀꯜ ꯀꯩꯀꯥ ꯄꯥꯅꯕ ꯑꯗꯨꯅ ꯑꯗꯨꯗꯨ ꯇꯧꯔꯒ ꯂꯚ ꯔꯤꯗꯤꯡ ꯁꯤꯡꯒꯜꯁꯀꯤ ꯀꯄꯜꯁꯀꯤ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯐ꯭ꯌꯨꯆꯔꯗ ꯀꯩꯀꯩ ꯑꯣꯏꯕ ꯌꯥꯕ ꯂꯩꯕꯖꯥꯠꯅꯣ ꯌꯦꯡꯉꯁꯤ ꯕꯥꯏ ꯕꯥꯏ